Manipur miyamna Governor Ajay Kumar Bala boycott tawre haina kokomida lauthokre. Hauzik lamdam asida oidiba phibam asigi matangda ngasi lafal pat chadaiba kokomi office ta luk asigi maru oiba thomi kayana saruk yaduna pangthokpa pawg mifam amada kokomi convener Khuraijam Athaubana Manipur gi Governor Ajay Kumar Bala miyamna boycott tawre haina lauthokladuna mahakna makha tana hai Mahar Regiment na MST bus ta thaba Manipur haiba wahai muthatnaba honakhibagi thawong adu lale haina Governor na Manipur miyamna phongdoknaba pung nifuga nipan gi matam thakibaga loinana pung nifuga nipan gi general strike kaukibane chathakiba thawong adu iramdam asibu hanthana yengba lamdam asigi identity da singnaba ama oibana themjillaga amate yasinaraga yadaba ama oi masina maram oiraga Governor na leibak miyamda thawong ase soikhre lankre haina haigadaba ama oidibane adubu thakiba pung nifuga nipan gi matam adu sukraba fawba Governor na thawdok asigi matangda tubina thausadana leithokhiba asina maram oiraga kokomi na tongan akan bakhongjang sangsinaba sem saba loire loinana khudaktage Manipur miyamna Manipur gi Governor Ajay Kumar Bala boycott tawre boycott asigi manung chana Governor na yauba tongan ba thauram khudikmak Manipur miyamna sarukya bigano Governor yauba thauram sing miyamna sillang bigano haina mahangna phongdokhe mahangna makhata na hai hayengdagi hauduna miyamna Rajbhavan gi gate thomjinduna Governor na miyamda lale haigadabani haina kholaw lauduna khongjang chasingkani khongjang asida lamdam asigi miyamna sarukya biyo loinana lekai da miyamna lambida thoraktuna wakat mifam jathaba Mairagi rally amadi human chain semduna khongjang chasingbiyo masida natana miyam district ke DC office sing da changduna Governor na lale haigadabani haiba warod yauna chief secretary advisor amadi DGP resign tawgadabani haiba warod yauba memorandum sing bishinbagi khongjang changsingani haina phongdokhe mahakna makhata na hai khongjang sing ase hayeng khak natana makhata na chathagani khongjang sing ase himanung chana education health sports bank postal service amadi tangai fadaba service ke central government ke office natana central government ke office sing boycott tawbi khongjang chathagani haina mahakna makhata ke Yan hanbada Manipur gi Governor na pung nifuni pan gi miyam gi akanba general strike asida karimta thausadana tumina leithokhiba sina maram oirakanda mahakna miyamna taliba demand maruena Manipur miyamda thokriba thodu asi soigre lankre haidana haibam thokpadu haidana leiba sina maram oiraga Manipur Governor si Manipur miyamna ngasi khudaktagi mahaki mathakta boycott tawre haidana yan hanbada koi lauthokchari haiba boycott asi gi manung channa tongan ba public civil cultural amadi miyam tinba mafam singda mahak yawa function singda Manipur miyamna saruk yabiroidabani mahak yawgadaba thorom sing miyamna sinbiroidabani hayengdagi haurakanda maikai dagi miyam singna Manipur Governor na apology taw yadana leiribase miyam da Manipur Governor na apology tawgadabani haiba kholaw siga loinana miyam gi oiba khongjang sing Khongchat Singh changakanda Manipur Governor gi gate tamna Manipur Governor gi thongjin tamna changakanda mahaki mafamda mahaki manana tadriba phawba miyamna Manipur gi miyamda Governor na apology tawgadabani Manipur da Governor na apology tawgadabani haiba kholaw si lawbirakanda maikai dagi pendraba miyamna lakbirakanda Rajbhavan gi gate tamna lakbiraga miyam punna khongjang chamjamina si haiba mafam si thamjari